Akasbani Imphal Ngangbam Nganthoi na pau pajari ahanbada maru oiba pau Security Force na raija sigi tongan-tonganba mafamsingdagi kusu khulai drug lalonba amasung aina thingkraba lalhobasing phare India Meteorological Department Imphal Center na hairi raija sigi mafam ayambada ngasi nongchuraba yai amasung Pradhan Mantri Narendra Modi na hairi lakadoriba sahi tara asida Bharat amasung Japan laibak ani na tawgadaba thabak thoramsingi poram yathokpa loire Security Force na raija sigi tongan-tongan ba mafamsingda thiba humbagi thabak leptana sathari Police Control Room gi pauna hai Imphal Jilla gi manung chana leba Sagolmang Police Station na konba Uyumpokki Sagem Lokchawdagi khusu khulai sing phagat ki phagalaba khulai sing adudi magazine ga loinana .3 Note 3 rifle ama magazine yawba 5.56 inches rifle ani amasung magazine yawba 9mm pistol ama yawri amaromda Nam haduna sel khaiba amasung aina yadaba thabak thoramsing chathaba miyosing phagatbagi thabak leptana sathari haukiba sagol se nimita Security Force ki kangbu amana tongan ba mafamdagi KCP PSC gi lalhoba hum phagat khi makhoidagi mobile handset taruka loinana Aadhaar card ani phangba ngamkhi haukiba irai nimita Manipur Police ki kangbu amana Senapati Jilla gi manung chana leba Mau Gate Police Check Post dagi drug lalonba miyo ani phagat khi makhoidagi sapon kep nipan da haptuna purakpa brown sugar gram chama tarahumdoi ga loinana mobile phone ani phagat khi numit asimakta da jilla asimaki haibung police outpost dagi drug lalonba miyo emasu phagat khi faraba miyo edudagi sapon kep chani manga da haptuna purakpa kilogram ahum lomgi brown sugar sel oina lupa lak ani lising yangkhai saka mari panba gari ama mobile handset ka loinana atai polam sing phagat khi maragasida Operation Sindur da laikhidraba Imphal Jilla gi Yaripok Yambemdagi BSF personnel Deepak Chinga Khamgi manaw nupabu Manipur Police Department ta Assistant Sub Inspector oina thabak hapkhre khongthang asi laikhidraba personnel asina Operation Sindur da laukhibo thodang adubu ikai khumnaba utpoina Rajya Sarkar na paikhalakpani Rajya Sarkar gi Food Safety Administration Health Department na sinduna National Sports Day 2025 gi thoram ngasi ayuk anganbadagi hauna pangthokli Langthabalgi sumthang sanapungda pangthokliba thoramasigi maruiba hiramdi 1 ghanta khel ke maidan me haibasini tongan ba masana sing pangthokpana thoramasigi mapungoiba saktam oiri Rajya sigi mafam ayambada ngasi akhak rawga loinana nongchuraba yai hairi India Meteorological Department Imphal Center gi paw matung ina Imphal East Imphal West yauna Rajya sigi jilla khudingmakta ngasi nongchugani Tamenglong Senapati Jiribam None Chandel Churachandpuram sung Pherjol Jilla singda hayeng su phiba masi mayok naraba yai tabiriba pawasya kasbani Imphal dagini Pradhan Mantri Narendra Modi na hairi lakadoriba sahi tara asida Bharata Japan laiba adugi sel yen trillion tara thadanabagi pandam thamli masina laibak animakta lairiba apik pa enterprises amasung startup singda hena midyeng thamgani Tokyo da pangthokpa 15 suba India Japan Annual Summit loiraba tungda Pradhan Mantri Narendra Modi amasung mahaka phammanaba Japan gi Shigeru Ishiba ga puna pangthokpa pauge mifamda Sri Modi na hai lakadoriba sahi tara asida Bharat amasung Japan leba anina tawgadaba thabak thoram singi poram yathokpa loire Investment Innovation Economic Security Technology na chingba hiram kya da khanaba miyeng thamduna thabak kya paikhatkani आज हमने अपने स्पेशल स्ट्रेटेजिक एंड ग्लोबल पार्टनरशिप में एक नए और सुनहरे अध्याय की मजबूत नींव रखी है हमने अगले दशक के लिए एक रोड मैप बनाया है हमारे विजन के केंद्र में इन्वेस्टमेंट इनोवेशन इकोनॉमिक सिक्योरिटी एनवायरमेंट टेक्नोलॉजी हेल्थ मोबिलिटी पीपल टू पीपल एक्सचेंजेस एंड स्टेट प्रीफेक्चर पार्टनरशिप ये प्रमुख बातें हैं प्रधानमंत्री नहाई लाकदब सही मंगादा लेबा अनिना ह्यूमन रिसोर्स की लमदा तेंगबांग पिनानबा एक्शन प्लान सेमनबा यानरे तोंगान बटलम सिंगदा लेबा अनिगी हैथोय सिंगथोयरबा मियोय लाख मंगाना तेंगबांग पिनाबा यावरी मसिगी मनुंग चना हैथोय सिंगथोयरबा भारत मचा लिसिंग यांखैना जापान की सेल थुमगी लमदा असौब थौदांग लौगनी मांगना मखाता नहाई भारत अमसुंग जापान की मरी असी दिल्ली अमसुंग टोक्यो खक्तदा लोइसिलोय टेरोरिज्म ngakselama sung maritime security gi lamda leba ani na manaba milyeng thamli
Kendriya Vidyaloysingi kuntra mga suba National Youth Parliament Competition lisangani kunmari kunmanga ge athoi hen takrabasingda manamathum yanthokpagi thauram ngarang New Delhi gi Parliament House Complex ta pangthokre. Thauram aduda saruk yaraduna BJP gi MP Bansuri Swaraj na hai Sangsad ki thabak tharom singi matangda ningthina khanglaba angangsing asi leibasi gi tungi yumbi khak oiba natana tungi lusingba kaya oirakadoribani. Mahakna tharamduda saruk yakiba singa loinana akoibagi phibam ngaktuna thamnaba afaba punsi mahingda hingnaba puna wasak lominakhi. Kumsi sahigi competition asi leibasi gi tongan region kunmanga gi Kendriya Vidyalay chama humbudra mangana saruk yakhi. Competition asi gi ahanba mana Kendriya Vidyalay ONGC Sri Kona Silchar region na takhi. Kendra gi Law and Justice Mantri Arjun Ram Meghawal na hairi Bharat na tongan ba arbitral institution kya lingkhatpada akhanaba miyeng thamduna arbitration gi lamda global hub ama oiba ngamlakli. Wafam asi law and dispute resolution gi lamda tathok chasin taunanaba sahi taunakiba yana warol gi makhada Singapore da pangthokpa India Singapore Joint Consultative Committee gi ahanba mifamda Sri Meghawal na phongdokhibani. Mantri na hai yana warol adu da leba anina arbitration amasung mediation gi lamda institution gi thakta tengmang pinaba hengar hanaba wafam sing yauri. Sub-Junior Girls National Football Championship lisingani kunmanga kuntaruki final dangasi Manipur ga Jharkhand ga thengnaragani. Final match Assam gi Jorhat dangasi numidang wainung pung 3 makhaidagi sanaba hogani. Bharat na SAF Under 17 Women's Football Championship laure. Bhutan gi Thimphuda ngarang sanakiba final match ta Bharat na Nepal bu panjan manga sinoda maithiba pikhi. Ngasi phongba pause singi maruba pausingi damak hauzik Noarem Victor leire. Victor Thagachari Nganthoi High Court na Panchayat ki Mikhal Pangthok na bakhangan khiba Manipur gi irang asigi matangda PUCL na fonglokhiba report adu MP Dr. Bimol Akoijam na sasinabani haina maral sikhibagi pausing na ngasi fongnari ba pauchi ayambagi maroiba pausing oiri. Tha taruk ki manungda Panchayat body Mikhal Pangthok na ba High Court na order pikre Panchayat ki chahi sangthahanba Constitution gi wangmadani haina High Court na thamkiba wafam sanalaibak pauche gi ahanba headline tawri. Pau simak poknafam Morning Bell Huyanlan Pau Manipur Mail amasung Naharol gi thaudang pauche gi ahanba headline tawri. People's Chronicle da Manipur da thokliba irang asigi matangda People's Union for Civil Liberties PUCL na phonglokhiba report adu yumpham yaudaba sasinaba wafam ni haina MP Dr. Bimol Akoijam na maral sikhibagi pau ahanba headline tawri. Pau asiga mari lainana MP gi wafam matung inna hiram asigi matangda public deliberation ama thamnaba PUCL na sem sare haiba pau Sangai Express English edition gi ahanba headline tawri. Greater Imphal gi lambi singda rigid pavement ki thabak haure haiba pau poknafam pauche gi anchor kalam da fongli. Kuki da drone piramba America macha Daniel Nepal da fare haiba pau amasu sanalaibak pauche gi anisub headline tawri. Imphal da hojik ki oina cinema hall ani khaktamak chalairi Manipur gi cinema gi tungi fivam khallubada luri haiba pau amasu Sangai Express English edition gi anisub headline tawri. Manipur gi tongan ba mafam singda sana khotnabagi thauram kaya ga loinana National Sports Day pangthokre haiba pau Morning Bell gi anchor kalam da fongli. Naharol gi thaudangda Governor Ajay Kumar Balana chair lauduna MSRLM gi review meeting pangthokre haiba pau ahan balamai da fongli. MLA Dingangnung Gangmaina None Jilagi Nungba Subdivisional Headquarters ta Haipo Jadonangi Mitamgi Maikum Hangdokre haiba pau Gan Female gi ahan headline tawri. Pau asiga mari lainana Marfudra mari suba Haipo Jadonang laikidabagi numit palan thauram mahaki poknafam Puiluan Khulda pangthokre haiba pau Tamenglong Times gi ahan headline tawri. Nganthoi Thagatsari Victor aroibada maroiba pau amuk hanna. Security Force na Raija sigi tongan ba mafam singdagi khusukhulai drug lalonba amasung aina thingkhraba lalhobusing phare. India Meteorological Department Imphal Center na hairi Raija sigi mafam ayambada ngasi nong churaba yai. Amasung Pradhan Mantri Narendra Modi na hairi lakadoriba sahi tara asida Bharat amasung Japan laiba anina tawgadaba thabak singi poram ya thokpa loire. Pau loijare.